Hi everyone. Aina khumdoriba answer sing se aigi ano view nga oidune maramdi ai ozama da dance tam bokot palai tabunina art ki maramda di thoido hendana khangjadre ado aigi ano view sing se mayamne yaning daba amadi lan kiba point yar basu ai bunga piyo answer se hojara ge first question art ta kari kari chang I art ta khwai digi maru oi basi kari no art ta chang basi discipline self confidence aduga hard work se changina haijage aduga khwadigi maru oibasina discipline se thamjage ani subo question ta art habasi karino art habasi imagination ne koina se sagaliba theme or feelings se acting gi through the word basu ying video audience me amna ira na sense to bangamba amadi khangba ngamba do oigadawne madubu art ne haijage home subo question ta aduga dance ta aikoina stage performance utpa matamda karamna hogani jury da karamna thogolon bebar utkani amasung lorakpada karamna changani aikoina stage performance sama utpa matamda ahanba makta da leirimiba deliver audience amadi jury member kudingma pui kokna khurumgani aduga dance loirba matung da su adu tumna khuramlaga dance do loishangani mari suba question ta dance habasi karino dance habasi isai gi tan thada khoi gi body je chana na movement to bodu dance ni haijage aduga question number 5 ta discipline habasi karino discipline habasi khoi gi thak thong basing bu thogolon bebar utpa amadi kha tha basing bu nusina da loina ba du bu discipline ni haijage aduga taruk suba question ta kari gumba ikoina ihe amma hai gi harabadi kari darka oi kari gumba ikoina ihe amma hai gi hai taragadi discipline aduga hard work se amna darka oi na haijage last but not the least question ima ipa ozagi tobimal kaina utkani ima ipa ozagi tobimal se aina hayeng matik charba matamda makoi bu ningthina nusina care toduna loina raga makoi gi tobimal se utkani na haijage thank you all no bi ani toiruba body class tàu đâu re hi bo ani tong no ba che kai de lupi ani koi ru ba body class tàu đâu re hi bo ani tong no ba che kai de Sel matayam da sadu habalai ga sanare ga ani khanara da kanai mi sang gani mastana habalai su sanare so ani punna nungsi kan ba bulo toy no hai phong khang de to phong khang de kyan mangi blur sali at thamora